Manipur da haukiba chahi khara asida ising ichau thokpagi chang khangwang wang khalakli khanghaudana atenba matamda akanba nong churakpagi thodokna khudaki oiba ising ichau thokpagi maram oiri asigumba ising chawbagi thodok asina miyoi kayada achauba chaitheng piduna hingnabagi lanfamda anauba potlum ama piriba asida karamba mityeng changba yabagi haibasi achauba wahang oiri hiramasigi matangda SKTV News ke chief reporter Khetrimayum Premchandagi akhanaba paudam ama Imphal East District ki manung chanba basikong amang lekay da leba chahi humra mga rom suravi namayakpam momon nong mangba khudingi ichawg thoklagadra haibagi nungang bana wakhal leitana leiba ngamdri masigi maram hairagadi haukiba chahi lising ani taratreta ture sing kaibadagi mahaki yum law inkol mang taki madugi matung haukiba chahi lising ani kurmarigi July thara thokpa khudaki ichawna mahaki yum pumba ising thumjanki Kongba Turel ga Imphal Turel ga samafam oiriba Kongba Irong hariba irayamna kanba mafam aduga nakna leiba Kongba Turel gi torban kaibadagi mafam kya ising thumjinbada momon gi yumsu yawkhibani mamang chahi gi chaw aduda kanada tainagani khangraba momona pindabagi wafam khara phonokpana tana upai leikide Ai akai bamba pathum na yimdi lo jawgre huji jo yumja khok le uri che makadi chmai pairamni ado huji go je ai kadai le dori ke ba Namaina pam momongi imungda ichawna pikhiba awapa mani khudong charaba sing mapung fana koktringai ichaw mayok nakhiba chahi ama fadringai amukhana chaliba chahi lisingani kudmangagi June thada ichaw thoktuna mahakiyum amuksu thumki ichawna kham thengna awaba piraba momon ising ichawna akai atoi thukan khraba iho horaba mahakiyum aduda haujiksu yumgi sijinagadaba maru oiba potchai kaya sagai saduna thangatuna thamli Nong mangba khudingi pukding leitaba ngamdana kha wang chinduna potchai hondokpana mathau oiri nong jingjina marol ama khitang tarakpada nahawai ke manadre hujing heta sing thumdongna heta tare joro joro heta hidare hanju na bane adegi yum jawgi bagi adegi upu kangdon jawgi bagi tauthagi bagi awabada kham thenge hanuwasu na leiri makhonggi singra bp stokdogdana adagi aiju hakum chawbada bp low oidana doctor da bukhatnare nahawai ga yam tini kenare adiki mis nasu salakramina kanai mang tak bai bu mariel ong ko heoi tabak tu thar mi ko le oi tang ko lo oi kanagi alu loi mang re pan thabing ama ta leitre maroi manam de hingninga leitre maroi ka thajabo ka ama ta leitre jang da maroi makam thangninga ju leitre yam mang takre ichau dina chahi gujing adum tawre hakung kumchi ga di yam bajan chawre nong khitang he tarakpada mi painare anjina karai thamba adegi aina karai leiba anganjingna karai leiba mi painadana oju thangdadri kangdon thangdadri adegi makup matai puna maksagai sara thammi imungida khitang he taw ga ju sili jini nong gumang geleise ajidai da koi karim ta thawagi subam jamam ju khangdre SKTV News ke record ki matung ina haukiba chahi tararong masada thengkhang kayada Manipur da ising saw thoki maru oina English ngani chatet ki me thada cyclone morana maram oiduna akan manong chuki masida thengnakiba achauba ahongba ma hairagadi Manipur da chahi amada churiba nonggi chang adudagi saruk humpumapan hengatuna chuki masina maram oiraga khudaki chaw thoki matam adudagi hauraga ichaw thokpaki chang asi matam ikan kanadana toina thokpa haurakhi adubu English ngani kunmari gi July thada cyclone remal ga iroina thokpa ichaw aduna amang ata thokan bagi chang wangkhe madugi matung chahi ama fadana chaliba chahi lising ani kunmanga da thokiba ichaw asina amuk hena amang ata thokhi Hojik thenariba nongju nungsagi matangda
SKTV News ka kanana unabada Manipur University ki Geography Department ki Head of Department in charge oriba Dr. Abuzam Manglen na fundorpagi matungina chahi khara asida thengnariba nongju nungsagi khalda orakliba ahong basing asina Manipur dasu malemgi oina thengnariba climate change na ohenlakpa thodoksing thokle haibasi aranba oiroi masugi manung chana ateno matamda ka hena nong chubagi thodok asisu amani masibu extreme climate event haina khangnari climate change ki saigi impact ne na samna abada climate change na madu dasu changes me am porpi ya have masi me am lo yana climate change se thorok matam da extreme climate event na me am hai ba toina thengna da ba yam sathi ba saigi climate gi thorok pa events me am se masi toina thok pa amasung magi intensity ha ga di hena kanjal pa gi pot se पृथ्वी की मफम पुमदा थेंगरे मणिपुर देसु अकोइना येंगदा मसी थेंगरे ना हाइबदा लांगदी ओइरो सागी मणिपुर खुदम ना हाइजरदा 100 ता अकोइना थेंगरेबा इसिंग चाउगी अवा मायक नबसी मसी इसिंग चाउगे से मणिपुर की तंपातदी हाइना दगी ओना दम लेरे मयामना खबिरे अदुबु प्रॉब्लम ने ओइसिदी इसिंग चाउसे कंजल पदम नतना यामना तोइना तोइसलकस Kudaki ichaw makata na thok loi hainingai leitri adubu masida karam thorang packet pa yabagi haibagi matangda Dr. Abuzam Manglem hai saukhat pa sel paiba lebak singda fawba flood control haiba si wana thokli flood control haiba wakhalona sida yumpam oduna retaining wall sa bayawna concrete work ya packet pagi mathakta adaptation haiba wakhalona sida function bana khwaidagi afaba khongthang oigani masigi manung chena early warning system miyamda ichawgi matangda awareness piba amadi kudaki ichaw thorakpada ka hena chaithing pidnaba pakhatpa yaba thabaksinda mai unsinba tangai fade haiki flood se kaigumba lamma lei matam da traga yumse nongna khunda matam da phomada magi lamsida mamangda sing thum graba habsi ma koina khangbam darkan mamangda sahi manga boiro tara boiro kun boiro kuntra boiro sing thum rebo haidi maje nongo to nongo ising duna amu thumbagi possibility se lai flood city ngai control to bai city kai dong ngai du ngam gidri ngam su ngam future da aduna emengmen chara ga su praja du da messaging da di e masi akoi na tawi city sai measures one of the measures ni flood city impact han da na ba complete control to ngam ni 100% to ngam ni ha ba gi nati ha ba sima khangal laga adu isha isha na or government gi side te chu sai adaptation lom da vulnerability han da laga resource allocate to the structure room da kitang paisa thada da structure dam ogira embankment chaba da kitang na ta flood ki thada ko paisa awareness spread out to warning system ki infrastructure fakalan ba dagi atopa room da su sai resource kitang balance oina allocate to ngara di future da sai gi impact se andar gran khale nong thili thili chui hariba wahi asi matam khagi mamangda miyam haina batarami adubu hojikti thili thili hariba wahi asi sijinaba takidaba kuirakle masugi maram haibu thili thili hariba wahi asi takliba si nong asi khagi tapna tapna matam khar kuina chuba adugi thawong duguma thodo adubuni adumakpu hojik haukiba chahi khara asidadi nong tabagi mawong asi atiro matamda yamna kanma nong jusulakpa aduga masina maram oiraga ichau thokpa khudaki ichau thokpana maram oiraga miyamda khudong charaba kayama mayok nahanba adubu hairiba ichau thokpa matamda thengnariba awaba singasi karamna okhan ngamgadoribage karamna mayok nagadoribage haibasi yamna chawba wahang oire ichau thokpagi changdi sahi khudingi hengalakpagi mamisu tari aduga matung tarakpadasu hojik oiriba ai ngasa nongju nungsagi khal honglakpa sina maram oirakanda ichau thorakpa yabagi uthokpa kaya amasu leri masida karamba thorang bhai kadori bage karamba risk management bhai kadori bage paidagi maru oina hoji mak pagi manipur gi miyamna hangnaba wafam singi manungda manipur flood plain zoning act 1978 hanan leiriba sugum egasugi makhada leiriba sana kangon singasi ningthina inhalibra
एक असि निंथिन इम्प्लीमेंट तौरिब्रा हाइबसि यामना चावबो वहंग अम ओइरि तुरेन तोरबा ना सजलिबा स्ट्रक्चर खरा खक इविक्शन तौबा असिना ओइबा यागदौरिब्रा नत्रि हाइरेगना एक असि मखादा पीरिबा प्रोविजन खुदिमक निंथिन चना हलबा मतमदा मियामबु चावु खरदा ओइरबसु अथोकपा नमगदौरिब्रा हाइबसि खरनिंगाय ओइरि SKTV न्यूज़ रिपोर्ट परमजरिबा केतुमयम प्रेमचंद इम्फाल